Pauxere Yumpum Oiba Maruiba Pau Karab de Dogere. Sarda Devina BJP National President JP Nada Jangulising Bakaya Unagre. Bharatiya Janata Party BJP Manipur Pradesh ki nauna President Warabi A Sarda Devina. Ngasi BJP National President JP Nada amri tongan ba lusing bakya unaduna. Hiram kaya ki matang du wari sanakre aina BJP Manipur Pradesh ki fangba pauna aire. A Sarda Devi State President Parapagi Hanbu Wena New Delhi da tha asigi taraga mathoida satkibane. Nomedadu da Delhi Airport da thongi bada mahakpa Delhi ki BJP Mahila Kampuna tarap okibane. Makatana National Leader Singh mathang unaduna lakibane. Ngasidi BJP National President JP Nata Jangna Lusingo kaya makatana unakibane aire. Bawasina makatara duna hai Party National President JP Nata ngasinong tilpung amatabado unake. Anbu na bu wena nakal animaki mekediki araw temba pungtok nake. Lakador ba General Election Party Organization amadi COVID lanting da BJP thaumising lawgada pa thawdangi madangda wa tanake. Sarda ki mekediki su Manipur ki MP Dr. R.K. Ranjan bu Narendra Modi ki Cabinet Minister jahunduna. Education amadi External Affairs ki thawpuhan ki patanatana Northeast State ki wena MP Mari Modi Council of Minister jahulakpa ki matagda nungai ba wafam su thamke. Sarda masa nupi am wajaraga su Manipur State ki wena BJP ki President hablakpa simak nupi singki damakta sakti bibaki wafam thabak ton thokpani lawi hana su phangloke. Lakador General Election da Manipur ki wena BJP chawna mai paktuna ambu khana BJP laingak semna nabagi matang da wafam kanna pukatuna khanake. COVID laina laichat asi mafung phana muthan nabak khona pada BJP na thami singda achobo thawang lona nabagi matang da sukuna khanake. Lakador General Election da Manipur ki wena BJP chawna mai paktuna buk hana BJP laingak semna nabagi matang da wafam kya pukatuna khanake. COVID laina laichat asi mafung phana muthan nabak khona pada BJP thami singna achobo thawang lona nabagi matang da sukuna khanake. Ngasi makhatana BJP National General Secretary Organization B.L. Santos National Spokesperson Sabit Patra National Joint General Secretary Organization B. Shadis National General Secretary Gulshan Kumar Gautam Amade BJP National Mahila Morcha ki VP Puja Devi unadana wari kya sana ke ngarang unaki pasing di Jal Shakti and Food Processing Industries thau puriba Union Minister Prahlad Singh Patel Railway Coal and Mine ki MOS Bhate Rao Sahib Dada Rao amadi National Secretary Sunin Deodharan Singh basu mathang unaki hana su pawas na makatare. Ato papaw amadana thau masana hanan bagi mathakta gari laitaba police station phawba yaure. Lamdam asigi law and order ngak seliba amadi hojik thengdare baga 19 kilajat asida asoba thawdang loriba Manipur police ki tongan ba police station singda masana thau hanjaba yawbagi mathakta gari laitaba police station phawba yaure. Impal East District ki manung chanba jaingang pongpe police station ki oina harna station asigi OC ki gari ama piram babasa hojik gari ama phawba station asigi laitre. Gari amata laita pada maram order law and order amadi COVID laichat asigi tawdaba yadaba thabak sing station asigi policing na masa ki gari puthongnare COVID laichat asigi awareness piba amadi section tharang lokat bagi thabak chathabada su gari waiba phawba yawi aire lamdai police station ki ona su OC ki gypsy amadi 407 gari amanga asinatana atai gari amata laite law and order amadi athu agai ki thabak chatpada 407 gari asi yamna kudong chadaba oi DI tata aba PBO haiduna mari laina pada haikipati laire adubonga sibaba PB raktre haire Porompat police station ki onasu OC ki gypsy amade hantak CM na launch tokiba 24/7 petrol car Toyota Innova amalaire gari ani kha kasina law and order amadi COVID-19 ki laichat asiki section thorang lokan na khona pada asoba awaba am oire district asiki oina CM na launch tokiba 24/7 petrol car Toyota Innova marilai Porompat police station da ama hangang police station da amadi commando na anisinare adubo aiba gari sing asigi thau ngasi phobo marilai na bana pitakta police officer sing handuna sinare masigi mathakta repairing gi phobo khajina duna puthokli aire no mada jam drabada sangchata liter taragi changda thau sin nei amadi thau gi mabal so hengalakpana awaba amadi kudong chadaba kya su thengna da banate aire Makha tarakba atopa pau amadana Nongpok thangba China da hotel ningkhairakpada mionipan sire manga kalhore Nongpok thangba China gi Suzhou Sar liba asopa hotel ama khangawtana ningkhairakpada hotel adu da leiba mionipan likanaba nangtana sikre aduga ate akai sinanam sinduna
nanchinduna laikhraba mioi manga de rescue workers na kan bangam khre aire hotel lingkai rakhiba matam adu building adu ki manang tu laikhiba atopa mioi mapan haujuk phoba thiba fangdre ate akai sin manchinduna leramba yai haibagi chingnaba leiri rescue workers na mi thiba ngamba hoising metal cutter kaira kamasung crane sing basin aduna ate akai sing na phumjinduna laikhraba mioi sing mapanda puthorakna ba akan ba thaba paikale ate akai sin nanchinduna leiriba mioi kyagi manungdagi manga ge thawai kan bangam horaga nipan de asi bhaksak oine phangba ngamkhe mioi kharati haujik phawba thiba phangdri haire asaubo hotel ki building adu matau kram na kin tharaki banu habda hojima ki oina khangba ngamdri haire kumja lising ani taragani pan hangdo ki ba asaubo hotel aduda guest room yakai mari laibani haiba wafum rescue workers ni agency da phangdoke komla masu ki fizol setpa rescue worker kyamrum hotel ki ate akai marakta laibagi saktam video image sing uba phange Shanghai de kilometer chambrom nongsuk mai ke da chatlaga leiba suzhou shahar da chorang mioi million taragani thoi khara hena laire mafam masi tongan tongan ba malem gilabak sing dek lakpa tourist sing meng sing thenpham oiba pawning huna fajara ba canal sing amasung sahi chak kya gi mamang tegi lerk laba laikol sing thanda laire ba mafam amane China da building ningkai ba ki thodok asi yam toina thokpa ningai hoitra ba thodok sing ne building chaba da darkar oiba masal sing marang kain hapta ba amasung senja thumja gi thongna asi gumba accident kaya sahi kudeng ke mayok naribane dana China gi city sing da di facial recognition technology na corona thengna ba haukhre Myanmar ga lu na ba China gi city amada facial recognition technology sin da mi amagi personal health code yang laga coronavirus pakchana sandurak pathing na ba khongthang lokat pa haukhre malengoi na surveillance camera sin da ba China na khwai de ki makok ta leidun leba kasida CCTV camera million chani gi mata sinare camera singasi public space khuding ba consider na hauki ba sahi manga asida nithijana surveillance ki thabak chataduna lage madugi matong tarak pada China ke COVID-19 thengna ba surveillance camera sina ba hauke malem gyoina QR code system sinaraga test result loba amadi contract tracking to ba China han ahan pleba koire madugi matong facial recognition sinaraga COVID ki chingna ba mio sing movement track to ba health status khangdok ba residential area supermarket amadi transport hub sing da mi changlak pada virus pu ba yaba mi sing mangjong na facial recognition da khangdok na laichat sandorak pa thengna ba thabak lokhali haba official wena law thorak pa leiba su law thorak pa lebak su saina na han boire China gi one province really city da changlak ba amadi thoki me bipum khudem ke health status khangna da ba facial screening sathare facial recognition technology asigi mating na hokhipa chaiwul asida aruli da covid ke case samaga yankhai ga manga khangtok pangam khre facial recognition technology asigi mating na hokhipa chaiwul am asida aruli da covid ke case samaga yankhai manga khangtok pangam khre hokhipa tha amagi matam asida China da covid virus na khwai degi sogan ba city asi yuan gi ruli na oire Yunnan province asi Myanmar ga lona ba city oiba leibak asigi lalol itiki maru eba mapam am oibena Chinese authority na facial recognition jangna security camera sing sinaduna maruiba mafam kya da mioi sing question senabagi thabak chathare facial recognition scanner asina mioi amagi haksangi temperature khangdok pasu kame mioi lak kun mathoi rom leiba ruili city asi Myanmar gi border crossing point mosia dagi namit khudingi mioi lakki matakta sathok sesin tauna duna asoba lalol itiki mafam am oire haukiba matam khara asida jumlo naba Myanmar da February amada lanmi ku sa thakibada ki lepak manungda sarang gaba leiba asina maram orga China da Myanmar masa sing changlapi changso yang kalagle China ge ruli da thenga ki ba covid ke positive case tang khaya made Myanmar masane Yunnan provincial health commission ki matungina Myanmar masa sing matu karab na China da changla khebano abadu mayek seng na phongdok traga su coronavirus ki cluster khaidok tuna China na pak chana sandorak pa thingna da ba kan ba thabak sing lokat pa bangjal thare Makha tarak pa atopa pau amadana UP ki accident da manga sire ama sokle Uttar Pradesh ki Jaunpur district tanga si car amaga truck amaga thongkai na bada machin manau yauna pioi manga sire amasong atopa amada sokle haina official sina phangdokre official sing dura phangdok pa matungina thokdok asi ngase yuk Jaunpur district ki Jalalpur police station ki bang chana leiba Trilosan Makra bypass manakta thoke bare thokdok thokpa matuda chatuna yangsin khipa Jaunpur ki district magistrate Manish Kumar Bharmana aike Truck gamaga thomjinnabu da car aduda tonglok pioi manga khutakta sikhiba galoina atokpa amana soke Like the basing adugi manung da basin manau ani yauri hana phongtok lo drama haike asok pudu panak nak pada leiba hostel amada puat kre aroi beta content sing asigi marwai ba pau khara asi pa pau tom jariba Manipur local news YouTube channel amade Facebook page asidagi yangbiri bu punamuk pathaga chari channel asina tom da kanara bade
Subscribe tawbidribasana subscribe tawbirmo loinana like and share tawbusu kawbiganu pramakpo amuka hana thagachari.